ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯅꯥ ꯊꯣꯏꯕꯤ. ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ. ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯅꯥ ꯊꯣꯏꯕꯤ. ꯃꯇꯝꯗꯨ ꯌꯦꯅꯤꯡꯊꯥꯅꯤ. ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯩꯔꯥꯛ ꯂꯩꯔꯥꯡ ꯈꯨꯗꯤꯡꯃꯛ ꯏꯅꯧ ꯅꯧꯅ ꯌꯦꯅꯤꯡ ꯍꯨꯜꯂꯤ. ꯂꯩꯌꯥꯡ ꯀꯌꯥꯁꯨ ꯄꯣꯝꯁꯥꯠꯅꯔꯤ. ꯊꯣꯏꯕꯤ ꯍꯟꯗꯛꯇ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯅꯤ. ꯆꯤꯡ ꯂꯦꯝꯅ ꯐꯖꯕꯤ ꯊꯣꯏꯕꯤꯒꯤ ꯁꯛꯇꯝ ꯎꯕꯗ 11 ꯀꯥꯔꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ 12 ꯀꯥꯕ ꯅꯨꯄꯥꯁꯤꯡ ꯂꯣꯏꯅ ꯉꯥꯎꯅꯔꯤ. ꯃꯔꯛ ꯑꯁꯤꯗ DSP ꯕꯣꯒꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯈꯦꯂꯦꯟꯁꯨ ꯌꯥꯎꯔꯤ. ꯏꯅ ꯀꯩꯔꯥꯛ ꯈꯨꯟꯕ ꯈꯦꯂꯦꯟꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯈꯦꯂꯦꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯊꯣꯏꯕꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯂꯥꯛꯄꯗꯨ ꯎꯔꯦ. ꯃꯁꯤꯗ ꯈꯦꯂꯦꯟꯅ ꯄꯔꯞ ꯆꯪꯁꯤꯜꯂꯒ "ꯊꯣꯏꯕꯤ, ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯌꯥꯔꯕꯣ?" "ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯑꯩꯗꯤ ꯀꯥꯎꯈ꯭ꯔꯦ." "ꯍꯦꯔꯥ, ꯀꯥꯎꯈ꯭ꯔꯦ ꯀꯥꯏꯅ. ꯍꯣꯏꯅꯦ, ꯐꯔꯦꯅꯦ. ꯀꯥꯎꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯏꯕ ꯇꯥꯔꯦꯗꯅ. ꯑꯩꯅ ꯅꯪꯒ ꯀꯣꯏꯅꯔꯁꯤ, ꯅꯨꯡꯁꯤꯅꯔꯁꯤ ꯍꯥꯏꯕꯗꯨꯕꯨ ꯅꯪ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ?" ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯃꯥꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯄꯔꯞ ꯆꯠꯈ꯭ꯔꯦ. ꯈꯦꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯈꯤ. ꯊꯣꯏꯕꯤꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯈꯦꯂꯦꯟꯅ "ꯄꯥꯎꯈꯨꯝ ꯑꯃꯇ ꯄꯤꯔꯝꯗꯦꯅꯦ. ꯌꯥꯝ ꯄꯣꯡꯈ꯭ꯔꯕꯩ ꯋꯥꯅꯤꯅꯦ." ꯐꯩ. ꯈꯦꯂꯦꯟ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯅꯕ ꯇꯥꯔꯦꯗꯅ." ꯑꯁꯨꯝꯅ ꯈꯦꯂꯦꯟꯅ ꯁꯥꯎꯔꯤꯉꯩ ꯈꯦꯂꯦꯟꯒꯤ ꯇꯨꯡꯗ ꯃꯩꯔꯥꯕꯒꯤ ꯃꯤ ꯈꯔꯅ ꯈꯦꯂꯦꯟ ꯍꯣꯏ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ. ꯃꯁꯥꯅ ꯌꯥꯗꯕ ꯊꯣꯏꯕꯤ ꯅꯝꯗꯨꯅ ꯂꯧꯒꯦ ꯈꯜꯂꯨꯕ ꯃꯩꯊꯥꯕ ꯅꯣꯡꯕꯥꯟ ꯂꯥꯁ ꯁꯤꯟꯗ ꯇꯥꯏꯒꯔꯒꯤ ꯑꯆꯥꯄꯣꯠ ꯑꯣꯏꯈꯤ. ꯅꯣꯡꯕꯥꯟꯅ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯗꯣ ꯇ꯭ꯔꯦꯖꯦꯗꯤꯗ ꯀꯞꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ. ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯕꯤꯗꯦꯗ ꯅꯣꯡꯕꯥꯟꯗꯣ. ꯂꯩꯔꯤꯕ ꯃꯩꯔꯥꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯕꯤꯗꯦ, ꯈꯜꯂꯨꯔꯒ ꯀꯞꯅꯤꯡꯉꯤ. ꯑꯁꯨꯝꯅ ꯃꯩꯔꯥꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯣꯛꯇꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯈꯦꯂꯦꯟꯗ ꯄꯥꯜꯂꯒ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯈꯦꯂꯦꯟꯅ ꯈꯪꯕꯗꯒꯤ ꯈꯦꯂꯦꯟ ꯄꯔꯞ ꯆꯪꯁꯤꯜꯂꯛꯈꯤ. "ꯍꯣꯏ, ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯗꯣ? ꯀꯅꯥꯗꯅꯣꯕ? ꯅꯣꯏꯅ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣꯕ? ꯁꯤꯒꯦꯔꯣ? ꯅꯣꯏ ꯀ꯭ꯂꯥꯁ 11 ꯀꯥꯕꯁꯤꯡꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ. ꯂꯣꯏ ꯍꯥꯠꯇꯣꯛꯎꯔꯣ." ꯃꯁꯤꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯃꯩꯔꯥꯕ "ꯀꯩꯅꯣ ꯏꯌꯥꯝꯕ, ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯔꯤꯁꯦ ꯑꯝꯇ ꯇꯣꯛꯈꯤꯁꯤꯗ. ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯌꯣꯠꯅ ꯁꯥꯕ ꯔꯣꯕꯣꯠ ꯑꯝꯇ ꯅꯠꯇꯦ. ꯍꯥꯏꯗꯤ ꯁꯤꯕ ꯅꯥꯏꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯖꯔꯤꯕ." ꯃꯁꯤꯗ ꯈꯦꯂꯦꯟꯅ "ꯁꯤꯕ ꯅꯥꯏꯕ ꯒꯥꯏꯗꯤ ꯀꯩꯅꯣ? ꯅꯣꯏ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ. ꯀꯅꯥꯗꯅꯣ ꯅꯣꯏꯅ ꯅꯣꯡꯕꯥꯟ ꯒꯥꯏꯅ ꯍꯥꯏꯗꯣ? ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ? ꯅꯣꯡꯕꯥꯟꯅ ꯀꯩꯗꯧ ꯉꯝꯒꯦꯗꯣ ꯅꯣꯏ ꯌꯦꯡꯅꯤꯡꯕ꯭ꯔꯣ? ꯌꯦꯡꯒꯦꯔꯣ?" ꯑꯁꯨꯝꯅ ꯁꯪꯀꯠꯅꯔꯛꯄ ꯑꯗꯨꯗ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈꯥꯝꯗꯣꯛꯅꯔꯒ ꯃꯥꯒꯤ ꯔꯨꯝꯗ ꯍꯟꯅꯈ꯭ꯔꯦ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯩꯔꯥꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯌꯦꯡꯊꯤꯅꯕ ꯍꯧꯔꯛꯈꯤ. ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯊꯣꯏꯕꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ. ꯑꯁꯨꯝꯅ ꯊꯥ ꯑꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯈꯦꯂꯦꯟꯒ ꯊꯣꯏꯕꯤꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈꯤ. ꯊꯣꯏꯕꯤꯗ ꯈꯦꯂꯦꯟꯅ "ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨ ꯌꯥꯎ, ꯅꯠꯇ꯭ꯔꯗꯤ ꯐꯥꯔꯒ ꯅꯪꯕꯨ ꯃꯥꯡꯍꯟꯒꯅꯤ ꯑꯗꯨꯒ ꯍꯥꯠꯇꯣꯛꯀꯅꯤ" ꯍꯥꯏꯅ ꯀꯤꯍꯟꯈꯤ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯗꯨꯅ ꯈꯦꯂꯦꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ. ꯑꯗꯨꯒ "ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯒ ꯀꯤꯒꯗꯕ ꯊꯣꯏꯕꯤ ꯅꯠꯇꯦ. ꯅꯪ ꯑꯣꯖꯥꯗ ꯍꯥꯏꯗꯣꯛꯀꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯋꯥꯐꯝ ꯑꯗꯨ ꯀꯞꯅ ꯇꯝꯈꯤ. ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ "ꯑꯩ ꯐꯨꯒꯦ. ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯌꯥꯕ꯭ꯔꯥꯅꯦ? ꯆꯠꯂꯣ." ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯊꯥꯡꯒꯠꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯂꯨꯝꯖꯟꯈꯤꯗꯦ. ꯑꯗꯨꯒ ꯈꯦꯂꯦꯟꯗꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯅꯤꯁꯃꯦꯟ ꯄꯤꯈꯤꯗꯦ. ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯕꯤ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯑꯗꯨꯒ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ. ꯃꯔꯛꯁꯤꯗ ꯈꯦꯂꯦꯟꯅ "ꯊꯣꯏꯕꯤ, ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯍꯥꯏꯔꯣꯏꯔꯣ?" "ꯀꯩ ꯍꯥꯏꯔꯛꯀꯦ? ꯅꯠꯇꯦ, ꯇꯥꯟꯊꯣꯛꯀꯅꯤꯒ ꯍꯥꯏꯔꯛꯄ꯭ꯔꯣ?" ꯈꯦꯂꯦꯟꯅ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯀꯞꯄꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤ. ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯩꯔꯥꯕꯒꯤ ꯀꯥꯡꯕꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯕꯗꯒꯤ ꯈꯦꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ.
ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯩꯔꯥꯕ ꯊꯣꯏꯕꯤꯒ ꯀ꯭ꯂꯥꯁ 8ꯇꯒꯤ ꯄꯨꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕꯒꯤ ꯃꯩꯖꯥꯎ ꯍꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯆꯍꯤꯗ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯗꯨꯅ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯁꯤ ꯍꯥꯏꯅꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯂꯥꯏ ꯄꯟꯗꯨꯅ ꯋꯥꯁꯛꯅꯔꯤꯕ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯅꯤ ꯑꯁꯨꯝꯅ ꯃꯩꯔꯥꯕꯅ ꯈꯦꯂꯦꯟꯒꯤ ꯃꯅꯥꯛ ꯍꯦꯛ ꯆꯧꯕꯒ ꯈꯦꯂꯦꯟꯕꯨ ꯐꯨꯈꯤ ꯑꯗꯨꯒ ꯈꯦꯂꯦꯟꯅꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯅꯈꯤ ꯃꯁꯤꯗꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈꯥꯝꯗꯣꯛꯂꯕ ꯃꯇꯨꯡ ꯃꯩꯔꯥꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯀꯧꯈꯠꯇꯨꯅ ꯏꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯈꯦꯂꯦꯟꯅ ꯂꯥꯜꯂꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯍꯌꯦꯡꯒꯩ ꯐꯨꯅꯒꯅꯨꯀꯣ ꯅꯨꯄꯤ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯐꯨꯅꯔꯤꯗꯣ ꯅꯣꯏ ꯏꯀꯥꯏꯗ꯭ꯔꯣ 하이나 ꯆꯩꯔꯒ ꯊꯥꯗꯣꯔꯛꯈꯤ ꯃꯁꯤꯗ ꯃꯩꯔꯥꯕꯅ ꯁꯥꯔ ꯅꯨꯄꯤ ꯃꯨꯟꯅꯕꯒꯤ ꯅꯠꯇꯦ ꯈꯦꯂꯦꯟꯅ ꯊꯣꯏꯕꯤꯗ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕꯗꯒꯤꯅꯤ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ ꯃꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯃꯩꯔꯥꯕꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯔꯒ ꯄꯤꯒꯗ꯭ꯔꯣ ꯑꯩꯕꯨ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯔꯕ 하이ꯅ ꯆꯩꯔꯛꯈꯤ ꯃꯁꯤꯗ ꯃꯩꯔꯥꯕꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈꯤꯗꯨꯅ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯇꯦ ꯑꯔꯥꯟꯕꯗꯨ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯖꯕꯗꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯃꯩꯔꯥꯕꯕꯨ ꯗꯤꯁꯄ꯭ꯂꯤꯟ ꯂꯩꯇꯦ ꯑꯣꯖꯥꯗ ꯍꯪꯒꯠꯅ ꯈꯨꯝꯃꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯊꯣꯏꯕꯤꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯌꯨꯝ ꯌꯧꯅꯅꯕ ꯒꯥꯔꯤ ꯉꯥꯏꯔꯤꯉꯩ ꯈꯦꯂꯦꯟ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯂꯥꯛꯈꯤ ꯊꯣꯏꯕꯤ ꯒꯥꯔꯤ ꯉꯥꯏꯔꯤꯔꯣ ꯑꯩꯒꯤ ꯌꯥꯎꯔꯤꯌꯦ ꯆꯠꯈ꯭ꯔꯁꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯣꯛꯇꯣ ꯑꯃ ꯂꯥꯛꯈꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯅ ꯑꯣꯛꯇꯣ ꯑꯗꯨ ꯈꯥꯝꯂꯒ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯣꯛꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯦꯂꯦꯟꯒꯤ ꯀꯥꯡꯕꯨꯅ ꯏꯟꯅꯔꯛꯂꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯗꯨ ꯌꯥꯝꯅ ꯀꯤꯈꯤ ꯑꯣꯛꯇꯣ ꯑꯗꯨꯗ ꯈꯔ ꯊꯨꯅ ꯊꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯈꯔ ꯌꯥꯡꯅ ꯊꯧꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤ ꯀꯌꯥ ꯆꯠꯅꯗꯕ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯃ ꯌꯧꯔꯛꯄꯗ ꯈꯦꯂꯦꯟ ꯍꯣꯏꯅ ꯑꯣꯛꯇꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯐꯩꯅ ꯊꯠꯆꯤꯟꯗꯨꯅ ꯈꯥꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯣꯛꯇꯣ ꯗ꯭राꯏꯚꯔ ꯑꯗꯨꯅ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯕꯣ ꯅꯠꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯃꯈꯣꯏꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯣꯛꯇꯣ ꯗ꯭राꯏꯚꯔ ꯑꯗꯨꯗ ꯍꯥꯏꯖꯈꯤ ꯃꯁꯤꯗ ꯑꯣꯛꯇꯣ ꯗ꯭राꯏꯚꯔ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯌꯦꯠꯄꯤꯔꯅꯨ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯀꯩꯅꯣ ꯂꯝꯕꯤ ꯊꯠꯄꯤꯔꯤꯁꯤꯕꯣ ꯅꯠꯇꯦ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯈꯦꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯅ ꯀꯟꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯌꯥꯏ ꯑꯣꯛꯇꯣ ꯗ꯭राꯏꯚꯔ ꯅꯪꯒꯤ ꯗꯥꯏꯂꯣꯛ ꯌꯥꯝꯅ ꯐꯖꯩ ꯅꯠꯇꯦꯅꯦ ꯐꯤꯂꯝ ꯀꯨꯝꯕꯕꯨ ꯌꯥꯔꯅꯤꯅꯦ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯣꯛꯇꯣ ꯗ꯭राꯏꯚꯔ ꯑꯗꯨꯅ ꯑꯩ ꯌꯥꯕ꯭ꯔꯣ ꯑꯗꯨꯝ ꯊꯥꯏꯅ ꯗ꯭ꯔꯃꯥ ꯇꯧꯔꯛꯏ ꯑꯗꯨꯅ ꯈꯔ ꯍꯩꯖꯩ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯈꯤ ꯑꯣꯛꯇꯣ ꯗ꯭राꯏꯚꯔ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯤ ꯑꯣꯏꯔꯝꯕꯗꯨꯗ ꯊꯣꯏꯕꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯃꯁꯤꯗ ꯑꯣꯛꯇꯣ ꯗ꯭राꯏꯚꯔ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯈꯤ ꯑꯗꯨꯒ ꯈꯦꯂꯦꯟꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯄꯣꯠꯐꯝ ꯑꯁꯤ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤꯗ ꯌꯦꯡꯉꯣ ꯑꯣꯛꯇꯣ ꯗ꯭राꯏꯚꯔꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯥꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯌꯥꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯅꯤ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯃꯥꯒꯤ ꯑꯋꯥꯃꯟꯁꯦ ꯑꯩꯅ ꯂꯨꯄꯥ 10,000 ꯑꯩꯅ ꯄꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯈꯤ ꯊꯣꯏꯕꯤꯅ ꯇꯣꯡꯂꯛꯂꯤꯕ ꯑꯣꯛꯇꯣ ꯑꯁꯤ ꯈꯦꯂꯦꯟ ꯍꯣꯏꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯊꯝꯈ꯭ꯔꯕ ꯑꯣꯛꯇꯣꯅꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯐꯥꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯊꯣꯏꯕꯤꯅ ꯈꯪꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯐꯥꯔꯤꯕ ꯑꯣꯛꯇꯣ ꯗ꯭राꯏꯚꯔ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯌꯥꯅ ꯆꯤꯛꯂꯒ ꯅꯥꯟꯊꯣꯔꯛꯇꯨꯅ ꯆꯦꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯂꯥꯎꯕꯗꯨ ꯃꯤꯅ ꯇꯥꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯕꯦꯔꯥ ꯀꯥꯔꯅꯤ ꯈꯟꯗꯨꯅ ꯈꯦꯂꯦꯟꯅ ꯂꯝꯕꯤ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯅꯨꯡ ꯑꯃꯅ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯊꯣꯝꯈꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯈꯦꯂꯦꯟ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯊꯣꯏꯕꯤꯗꯨ ꯁꯤꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯤ ꯈꯪꯅꯗ꯭ꯔꯤꯉꯩ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯨꯝꯖꯤꯟꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯑꯃꯟꯕ ꯗ꯭ꯔꯦꯟ ꯑꯗꯨꯗ ꯊꯥꯗꯔꯒ ꯂꯩꯕꯥꯛ ꯈꯣꯠꯆꯤꯟꯗꯨꯅ ꯀꯥꯕꯛ ꯐꯨꯝꯖꯤꯟꯈꯤ ꯗ꯭ꯔꯦꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯁꯝꯕꯜꯂꯤ ꯃꯌꯥꯝ ꯑꯗꯨꯅ ꯈꯟꯖꯤꯟꯈꯤꯕꯅ ꯊꯣꯏꯕꯤꯅ ꯐꯨꯝꯂꯤꯕ ꯃꯐꯝꯗꯨ ꯀꯅꯥꯅꯁꯨ ꯎꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯤ ꯂꯩꯅꯨꯡꯗ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯈꯣꯠꯆꯤꯟꯗꯨꯅ ꯐꯨꯝꯖꯤꯟꯈꯤꯕ ꯃꯔꯝꯅ ꯃꯍꯥꯛ ꯁꯣꯔ ꯐꯨꯟꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯁꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯦꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯗꯨ ꯁ꯭ꯀꯨꯜ ꯀꯥꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤ
मागी क्लासरूम दा फमलगा मागी ममानबीसिंगा वारी सानरगा लेरमखी मधु उबदा खेलेन होइकी कांगबुदु मखोंदगी मकोक फाव तु सुंखी मसिदगी मखोई मखोईगी कादा लाक्लगा लेहौरिबा थोइबी अदुगी मरमदा वा तानखी असुमना वा तानरिङै मखोइना रूम अदुगी थारिबा फान मयाम अदुगी हेक मनिंगदा थोइबी लेपगा लैबदु खेलेनगी ममानबा अमना उखी मसिदगी महाकना कन्ना लाउरगा थोइबीने तु असिदा लेपे हाइना लाउरखी महाकना लाउरकपदुदा खेलेन अमदी मखोइगी ममानबसिंगदु तुंग ओंथोक्तुना येंगी अदुबु कनासु लेरमदे मसिदगी मखोई क्लास 11 की रूमदा लेहौरिबा थोइबीगी मनाक्ता लाक्तुना लेरिबा जातला हाइदुना येंबा लाखी अदुबु थोइबीदी हानगुम फमलगा लेरमखी मसिदगी मखोई किनरक्तुना मखोइगी कादगी लाइरिखाउसिंग अदु लौरगा मागे युमदा प्रप प्रप हनखी मसिगी मतुंग मखोई स्कूल अमता कानरक्त्रे नाकन अमरोमदा खेलेन होइगी कांगबुना उरिबा थोइबी असि तसेंगबदी थोइबी नते महाकी ममिंग लैना कौवी थोइबीगा लैनागा फाइबोकनी थोइबीदी मागी ममाना योओकी अदुगा लैनादी मागी ममाबुकी ममानबी मचा याउदबी अमा लैबदुना योखिबनी अदुबु खेलेन होइनदी थोइबी ओइरोबोय निंगदुना कीखिबनी अदुबु मरक्सिदा थोइबीगी थवाइना मखोइबु लाक्नबसु हौरक्लबनी ngasai makoina ukiba tungde lepamba adudi thoibigi thawai masigi matung thoibigi yumda thoibi halaktabagi imung manungna koithi thiba haurakhi adubu phangba kawdi laikhide aduga nakan amaromdana khelen hoigi mamanaba singdu tumpham chapham khanglamde makoida thoibigi thawaina orpa neiba haurakhi nungdang ama school atugi principal adu toilet changngbadagi mahak toilet amada lakhi मतमदु अहिंगी पुंग अनि तारक्लबनी प्रिंसिपल अदुना टॉयलेट रोमदा असुम असुम चलिङै मागी ममांगदा मीगी मवुंग मानबा अमा फटलाउना थुरक्लगा अमु खंगहौदना मांगखी प्रिंसिपल अदु खंगप्रेक खंगखी अदुगा अकोइबदु कोयेंग यिंगी मसिदगी मागी वखलना ओइरा माले खंदुना टॉयलेट रोमदा परप परप लाक्ले मसिगी मतुंग महाक टॉयलेटतगी अमुक थुरक्खी महाकना टॉयलेट अदुगी थोंजिन मपान हेक जौबदा मागी तुंगदा सार हाइना कौरकपा खोंजेल अमा ताखी मसिदा प्रिंसिपल अदुना तुंगलोमदा येंगलुबदा थोइबी मसम मना इफा फारगा ममाय ममितु इना पुंगतै तैखै लेपगा लेरमखी मदु उबदा प्रिंसिपल अदुना कन्ना लाउरगा मागी कारा सेननबा होनखी अदुबु महाक टॉयलेट अदुदा चिंगसिनखी थोंग अदुसु लोनसिनख्रे टॉयलेट मनुंगदा प्रिंसिपल अदु थोइबीगी थवाई अदुना मंगक लैथलगा हाटखी प्रिंसिपल अदुना लाउब ताबदगी इमुंग मनुंग चेंसिल्लई अदुबु कनबदी ngमखिद्रे नाकन अमरोमदा खलेन अमदी मागी ममानबसिंग अदु यु थक्तुना माइबा अमा तानरगा थोइबीगी थवाइना तानरिबदु फननब तौसी हाइना वा तानरी मसिगी मतुंग मखोई वा तानब लोरगा खलेन अमदी मागी ममानबसिंग मखोई पुना हलक्ले असमना हलकपदा खलेन तुंगलिबा गाड़ी अदुबु थौरिबा ममानबा अदुगी ममिता थोइबीना लंबी मयाय अदुदा लेपगा लैबदु उबदगी ममाय खंगलै लेथोकपदा लंबी अदुदा लाकपा टाटा अमद थुमजिनबदगी गाड़ी अदुदा तोंगलकपा मखोय मरी सीखी अदुबु खेलेंदी सिहौदे सोकपदि यामना थिना सोकी मसिगी मतुंग हौजिक हिंहौरिबा अतोपा गाड़ीदा तोंगलकपा खेलेंगी ममानबा अहुम मखोय यामना किनखी मसिगी मतुंग एक्सीडेंट अदुगी नोंग हेक गानबगा खेलेंगी ममानबसिंग अदुना खेलेंगा तानरगा माइबा अमदा येंखी अदुगा वफम अदुदी लोसिनखी माइबा अदुदी वारी अदु खंखिदे खेलेन होगी ममानबसिंग अदुनदी माइबा अदुदा आइकोइसे लाई फतबना कोइ इनरे अदुना लाई चंगनबा कैनोमता तौबियु हाइना हाइखी असुमना माइबा अदुना मंत्र सोलगा लंगहुम खरा पिरखी हारिबा लंगहुमसे मखोय मखोयगी खुदांगदा कियु अदु अरबदी लाई अमता संगबा सोकपा ngamloi हाइना हाइखी मसिगी मतुंग खेलेन होगी ममानबना खेलेंदसु लंगहुम अदो सीरे मसिदगी मखोय करिसु तौखिद्रे वारी असिगी अहरम सरू मतांग असिदा लोजरे खेलेन अमदी मागी ममानबा अहुम मखोय मरिदा थोइबीगी थवाइना करिसु तौबा ngamखिद्रबरा थोइबीगी थवाइना लमन खुंपा अदुमक ngamखिद्रबरा
ꯂꯩꯅꯥ ꯑꯃꯗꯤ ꯃꯩꯔꯥꯕꯅ ꯊꯣꯏꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯔꯣꯏꯗ꯭ꯔꯥ? ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫